Kuki sing na tongan batangkul naga ki khul sing da nongmai kapsin duna landa ba horakre matam khara kuki kulai pai basing na tangkul naga sing na kundari ba khul sing talanta ba ki thodok leb lor ba matung ngarang amadi ngasi ki tongan batangkul naga sing ki khunda kuki sing na nongmai kapsin duna landa ba amuk haukre hairi pawasin hai ngasi nung tilpung ani ki makhairam ta ba matam da kangpupi district ki manung chanba pinkai khulen mai ke tegi zawjang te kanak na leiba Punring long naga village tamna nongmai round kaya caption duna landa rakre hairi hojik fawbagi oina thodok adu da soka panama tayawbagi pau phangba ngamdri thodok adu ikan karnatan district adu makki Punring rong part 1 dagi rongmai naga village sing da kundari mafam da ngasi nung tilpung ahum rom tarakpa matam da kuki sing na nongmai kapsin lakre hairi kuki sing na nongmai kapsin duna landa rakki basi namaram oiduna mathakta pankriba tangkul naga khul sing asida sungak sen bagi thabuk laukat pa hukre hairi nongmai kapsin lakpagi pawasi ta badagi hairi ba khul sing asingak sen bagi thabuk laukat na bahen ba security force sing thabirak na basu tangkul naga khunja sing na mari lena authority da hijakre hairi ngasi nungtin nong sukhiba amadi nonglei nungsit na ithai amadi Churachandpur town da isa uthokre ngasi nungtin pung ani rom tarakpa matam da Manipur gi sing amasung tambaki mafam sing da mayai oirap kana sukhiba nong amadi nonglei nungsit na mafam kaya da uwa kaya te kibaga loina na Churachandpur district da sing isa uthokre hairi ngasi nungtin nungsit sit kibaga loina nong sukhiba aduna maram oiduna ithai da uwa kaya tu kibaga loina na electric posting te kibaga loina na pochai kaya amanga da thokre hairi amarom da Churachandpur district ki torbung amadi Churachandpur town da sing isa uthokpuna miyamna chathok sasin tawbada yamna sauna khudong sa da ba mayuk nakre hairi medical college ta nupi mahiroi ama ijat manghalaga hat ki ba CBI na thigat pa haukre ajigar medical college ta nupi mahiroi ama ijat manghala ba matung da hat ki bagi wathok ningthina thikana ba special investigation team ama semle CBI eastern zone gi joint director na nusingba mioi ahum na saba kangbu amana thodok adu ningthina thigalagani masigi report mathang thagi tangkun ga manga phau bada pikhalak na ba Kolkata high court na kangan kre ibung manung gi mioi sing nadi thodok adu ningthina thigatna ba kayarak han na haijarak padagi court na wari pasilau ki bani thodok adu mari lenin asum balangla langjin kaya namsin duna amadi na thaiduna thambiri haina laikhidrabagi mahiroi adugi imung manung na court ta walakibani hairi Imphal da laiba tangkul naga lup singi musing yawo mifam ama pangthokre naga people's union na mapung oiba thautang lauduna ngasi ekpung trama thitaba matamda sangakphom da laiba ADC gi council bhaban da Imphal da laiba tangkul naga lup singi musing yawo mifam ama pangthokre hairi mifam aduna ngasi oiba lamdam asi ki thokle irang gi matang da khana ki hairi mifam adu da jelerong union Imphal zone paumai union Imphal mau union Imphal tangkul people's organization Imphal anan union Imphal khoibu union Imphal maring students union Imphal Kabui Mothers Association amadi tangkul sinaulong Imphal gi mihut ani saruk ya baga loina na Imphal Valley da tariba naga community gi mihut singsu saruk ya ki hairi kuntragani pansuba air battalion kadam talana sinduna santi level lamdam ama prokna naga amadi kuki CS osingi mifam pangthokre Jiribam district ki kadam talada leiba Assam Rifles ki kuntragani pansuba battalion sinduna battalion asigi campus ta nuksi chana na amasung santi level lamdam ama prokna ba pandam da naga amadi kuki civil society organization sing yauna mifam amangarang pangthokre tongan ba village chairman secretary youth presidents RNCM president Kuki NP Mar NP president sing naga kuki amadi Mar Furup ki mahut sinduna sarugya ki loina na laisa bithol Saijang Baibuni Makha Basti Kalingnar Bero Bekragi village chairman amadi secretary singsu mafam aduda saruyaki ing sikna nungsi chana na laiminabagi pangthokiba mifam aduda hojik leiriba irang asina naga amasung kuki singi marakta thajaba lengdana thamnaba social media da thaturliba tonga singda ka hena thajaba thambiduna ba loina na miyamna kudungsa daba thengnaba matamda Assam Rifles amadi police ta paubirakna ba wafam kaya kuntragani pan suba Assam Rifles ki commanding officer Colonel Prasant Singha Chudwan Surja Sakrana appeal tauki ukrul gi sarka phung tangkul naga khul amasung mongke chepu kuki khul ani gi marakta nong maikap na bagi thautok tokre matam khara lebro matung ukrul district litan police station gi manung chanba sarka phung tangkul khul naga khul amasung mongko chepu kuki khul ani gi marakta khulai paiba naga amasung kuki volunteer sing ngarang tilpung ani gi makai tarakpa matam da kan mong do nong maikap na bagi thautok tokre hairi nong maikap na bagi thautok adu ngarang nung litan area ta leiba sarka phung amasung mongke chepu ani gi Inter-village boundary sing kamayong na sariba bunker sing dagi nakal ani magta nong maikam na bagi tawdok sing adu sa thakibani hairi kunja sing na phongdorok pagi matung ina kulai matik sana paiba kuki militant sing na mongket chepu kuki kul marak tagi sarka phung tangkul naga kultamna akan mamong dan nong mai kapsin tuna attack sa thaba horaki bani tungda sarka phung khul ngak tuna laiba village guard sing handuna nong mai kap ki loina na nakal ani magta minute ani ro nong mai kap na ki hairi adubo nong mai kap na bagi tawdok adu da nakal ani magta soi ap nyaw bagi paudi leite nakal ani magna nong mai kap na bale pro matung state na masung central security force sing sanglak tuna situation adu control tawki bag loina na security sing na mafam adu da mikup na hum sing na makata na ungkat na batok tana bangak senduna thamkre hairi
ngarang Kuki amasung Naga group singi marakta nongmai kapnabagi thaudok thokiba asi chahi asigi April amasung May thagi manungda nakal animakta ungkhanaba thoktuna miyoi taret sikiba thaudok sing thokraba matungdani hairi singi isil inau singna khudungchadaba matamda angamba mateng pangnaba sem saduna lei SSUM singi isil inau singna warakpa khudungchadaba matamda khudakta angamba mateng pangnaba sem saduna lei haina Socialist Students Union of Manipuri SSUM gi President SI mana phungdokre ngasi siangai namdai de leiba village guard singda khulgi miyo singa punawari batai sanaduna achetpa mari ama sagat kibaga loinana Socialist Students Union of Manipuri makai de tongan basan thaknaba mathau tawa polam sing kusinakre thawramadu SSUM gi President SI mana hakin rongmai naga council rongmai naga lu forma ga kusam naraga foothills talairiba ichil inau sing amana amagi awawa tarakpa matamda mateng pangnabani masina aroiba mateng sunate masidi hobani ikoi masengi marakta lairiba ichil inau oibagi mari adu hena sesina naba honabani external force amana yelho purup ki apun ba sida thukairak liba kai henba thawong chatharek liba asi thengna ba sem saduna laibina si singilam da waraga tampaki miyam ni yengduna laigada banate tampaki miyam na suwarak matam da singi sil inau singna ngam mateng panglak pahai ba se chet pa phirep oi minagani ngasi gi mateng pangni ba sigumna tongan ba fam singda satuna ngam ba mateng pangani aset pa phirep amate khoi gi amatu oi ba mari adu sagat kani masina laibak miyam na sumateng pangbiyu rongmai naga youth organization manipuri NTL gi Vice President Gai Kimlung Thangmai na hai makata na ikoi amata oina duna lamda masada thokliba issue sing solve tawnaba hotnamina sei haike Sinabu Oirabasu Hingnabu Oirabasu Fajinduna Thamliba hostel sing thadok narasi Kuki Jo Council tha asigi taraga humdoida Kangpokpi district ki manung sanba Lairon village ta Kuki sing na angang yaunu miyoi taraga ni pan hostel oina Fajinduna thamloroba matung mathangi numita angang ama yaunu nupi taraga ni thoi thadora krabasu makoina famina ki banaka taruk ngasi phawo mafam khangdana leiriba ama dimadu gi mayokta nagana su Kuki gi miyoi khara Fajinduna thamkiba adu matung tarak pada nakal ani gi marakta saunu ungkhatna pathokna ngasi phawo Fajinduna thamliba miyoi sing thadokna thamnari mafam khangdana leiriba miyoi sing adu hojik siramgadra tragana hinglam ki gatra haibagi mi pai banakal ani makta poknari hiramase ge mari lena Kuki Jo Council na thador pasero lamagi matung ina hoji Kuki amasung Naga ani Fajinduna thamleba hostel sing adu miyoi beki minung si yenglaga hingnabu Oirabasu sinabu Oirabasu mari lena authority sing na tragana imung manung ge miyoi sing ge mafam da thobu matamda sinnaban asumbu oigani haina phongdorakli serola sina makata ratuna haingarang surasan purgi tuibong talai bakke IC holder tribal leaders sing chief association search forum MLA amari su group ta yauriba leaders sing ge oiba consultative meeting ama pangthok tuna hauji oiriba phibam asigi matang da kupna khana ni duna tungda thokaning deba thaudok sing makata na thoktana bo kham sing khana khibaga loinana leiriba tribal leader amadi search leader punna santi hanjilakna ba amadi misam miyam gi punsing action bo warep launa ki maram aduna nakal ani da Fajinduna thamliba hostel sing sina na tragan hingno oiribasu imung manung da miyoi begi minung si yanglaga khosinna rasi loinana lenga kamadi security agency sing na so misam miyam ngaksen bada amadi norman si hanjilakna bohona bada asawbat hodang lobiu haina serola sina makha tarakli Cockroach Janata Party political culture amasung lengak paiba sing section lu India ga yumthang nariba lebak ahum haibadi Sri Lanka Nepal amasung Bangladesh ta horoki ba sahi nariba na hasing gi Genji gi political movement sing adu India da su yorok loi haningai leite maram di India gi political culture asi sathina mo le power khak paina na bohona bada sa thariba thawong sing asina lebak asigi miyam pu masin na thokpadi ngamdara thamoi nungda omlaga chaklaga leiri matam sangna lengak pairaba lengak kayagi lusing basing ihau aduna horakpada hogat pangam khidaba kaisum sang yaukiba puari gi wari sing adu ikoi gi lusing basing na khangjen ba phai India da sanare political gi system asi pamnarak tre no mahau amuk phawa tangdriba miyoi de lengak paiba gi power senaning ba miyoi kaya marom thorak pasu ure masima khanak ta pangthoki ba Tamil Nadu state assembly gi mikhalda falda khangmangam krabani superstar oirambada gi super politician oiraktuna state adu chief minister oirakiba awon ba mayam adu lebak asigi miyamna thagat nakibani yamna pamjana leiribani asigumba tanfam asida Cockroach Janata Party haiba numit kharni asida semlakpa ukhi social media da mapangal asi yamna kanbana numit nini humni asida social media platform ama oiriba Instagram da follower million taraga taret henduna BJP gi Instagram follower gi masing hengat kre party asigi Instagram post yangkai ga taruk thagalak pagal loinana lebak asigi political culture amasung lengak na hiram kaya da fail oibagi thawong karyam kathaina ba video amasung graphic kaya marom thagalak khri me taraga taruk ta Abhijit Dipke kawba political communication mahiroi amana viral movement ase haudorak pani United States mahitamba miyoi asina social media platform X ta miyoi kaya register tawrna invite toraki ahan bada phagi jugai gi oina online da hudokiba thawrang ase India dan harul sing oiba sapu kalaba social media movement amma oirakle Cockroach Janata Party haibasi Supreme Court ki Judge Surya Kantani hearing sathawa matamda thabuk pangdaba na hasing na mobile phone sijinarga social media da sanariba lilia kaya adugi matangda
Kamen piruba nahasing adubu cockroach kana daba kangbuni haina haifet panki kaina thangda jas asina soikiba adugi damakta sengdoraki jas asigi ahanbagi wafam sing atuna leibak asigi naha kaya amada asabu bukan ki makoina social media platform da sangsilak tuna leibak asigi political system bukarem kathai na bahuraki masita sunata na matam sangna lengak na sengdok piraktraba jamuna turel phawba sengba huraki asumna telapa matam khar sida makoigi follower masing khwaidagi yambu oiraki hawjikti wakat mayam ama lag e haiduna x ki account su thingjin kre adubu Instagram gi follower masing di ising isaugum jiri hengalaki matang asida panjaning bo wapam di miyam gi thawgal tawbada power khak ta mireng thamlaba thabuk tawba mikhal da mai pak nabagi da makta na taba pambai kaya marom sijana rakpa mayam asina leibak asibu democracy gi buhantok lehende na ha oiriba singna social media da sagalakli ba ihau asina ikoi gi political culture da attack tawba hobani maming leba political party singna lingai da asoiba sumthok hau Hairok Tamioi ama gari accident da laikhidre ngarang numidang pung taruka makhairom taba matamda Thawal district Hairok police station akon ba Hairok part 3 litan wangmada gari accident thokpa da mioi ama laikhidre